manung hutna tin charba panbido matam khara hingjanaba ising khara khara charga thambadudi kashu kaide leina asigi pambai oinaba chabam thokpa hidaktudi akoi sidasu phangidana kedawi yada chaluni Tampa nangna haisi kai nangna khalisibu kainoba 낭나 닥친 자슬라가 가바이씨가 빠르가 юм다 하려고 하셔. 이몽식이네. 민셋 야. Sibo ina hudokbro Sibo mina tawladabro matang matam yengdana chatnabi ni haidana thamoy mo sugwan ba karigino Ibema, babunggi asawbuse khara pharaga imabu phajana themange nangna dumaina taw leragadi babunggi asawbuse phararo to ase chak chana ba tawrase ai saksaro ai gredana noi kanam ta ai ginak ta changakana 어이! 낭나 또 시키나? 아? 낭나 이몽식 다모. 미 부르막 로이나 walli 시키기나? amtang ai khoni 파저는 하이 있어 야다 되네. ine ine ngamdaba hidakto aina loi leibirabani 마, 이제는 비비 닭 잡으세 얌루이고. masi ko ethenjalakta domba karigino nangna aise am thajadirse nang tharakta ne nang 시기 라이리 구하이드다 아이베 와니다. kayada mi usitriba angang no ne ngune 이베마 낭시 아이 따생나 농기 농시부자니고 nungsibai natro aina ahauba makai nangonda bizarida 아도 아숙 농시네 이거 이바니세 가이너디 가마이 동 nangge adudane aina khabaisi yalapise 이붕어 가리마 타우노 타우리시보 하 이마 레이박장이 응시. 하 라이박 장인 기다우리바 이마기 베마 이마 타도 할머니 타도 오바 너 타도 공바 타도 할머니 아이 그나 타도 어이! 어이! 이노! 이노 너무 뜨시. 아이 싫어. 이 진짜 바바시. 아이! 이마기 붕어 살레슬라오 юм다 너띠 이마 아이 이베마가 가이너 홍가 뭐 이마 kaino nang nahay ko po 이마나 이거 한다 야다 뭐 없다 이놈 요 이마 madu yaroy na ibungo lao sa silao 이마 이베마 아이 낭이 매 짝강 mga 뭐이 아이 낭이 매 짝강 mga 뭐이 이베마